Central Force ki Maikai degi Pambaina Lusingba UNLF Peace Agreement ge ground rule thugai haina Governor da Paudamkhre Chelsing da Khangankre Mifam aduda saruk yakeba Central Reserve Police Force CRPF amasung Border Security Force BSF ki mukok thongbo officer singi Maikai degi phongdokhibada kumja 2023 gi November 29 da Union Home Minister amasung Manipur government aniga peace agreement sign tawnakiba Manipur gi khwaidagi leiraba lalhaulub ama oidiba Pambaina Lusingba UNLF na peace agreement gi ground rule thugaibagi thabak tawre haba wafam thamki haide Manipur amasung Myanmar da operate tawba lalhaulub asigi kadar marpurom khulai 13 ga loinana Governor na irang sagat pasingi matakta NSA panaba pautak pikre lamhen tuhen ba madi irang sagat pasingi matakta legal option oina National Security Act NSA 1980 gi mateng launaba Manipur gi Governor Ajoy Kumar Balana Manipur Police ta pautak pikre haide ira masigi matang dalenga ki senior official lamna phongdorok ko wafam palladuna National gi pause di Hindu da phongdorok ko paw aman hai Governor Ajoy Kumar Balana chairman lauraga Rajbaban da Manipur gi security review meeting ama pangthoke maduda lamhen tuhen ba madi irang sagat pamiyosing legal gi mateng lobo oina NSA panbagi wafam Manipur Police ki mafamda Governor Ajoy Kumar Balana thamki haide Manipur lenga ki Chief Secretary Security Advisor Manipur Police ki DGP amadi Army gi makok thongbo official kaya yauna pangthokiba meeting aduda Governor Ajoy Kumar Balana Manipur da violence ki thawong sathahanba singi mapung phaba document sem sanaba security agency singda khangan khibuga loinana makhoi gi mathakta action lokhanaba su poktak pi ki haide India lenga na kuki militant sing khatun thamliba makhai irang loisenba ngamloi haina kokomina kongdokre India na Manipur da lairiba mipung khudimak Indian citizen amani haina khallaga thabak topam thoi maduna taduna geopolitics kwa khaki yenglaga kuki militant sing khatuna thamliba makhai lal ase loisenba ngamloi haina kokomi gi coordinator Thoksom Samurendrona ngarang lamphel da level look asegi office ta pangthokiba pawgi mifam amada phongdokre ain kaina Manipur da sanglakhiba Myanmar ai kunga taruk maramda halankhre haide Myanmar da hujik thokliba tang ta da phiba masina maram oiraga khudong chaba lauduna state asida ain kaina sangsilakiba Myanmar national kunga taruk ngarang makhoigi maramdam da halankhre Chief Minister N Birena mahaki ex thagalakiba warol amada haibana Myanmar da tholiba irang asina maram oiraga lanjenara khiba singda mioibagi oiba minungsigi tengbang sing pibagi phirep sarkar gi maikaidagi chapchana ngakna chatle loinana makhoi sing adu asoi angam thoktana seksina thamle adumapu ain kaina sangsilakiba sing adu gi mathakta de chapchaba action lokhatuna makhoi sing adu maramda halanbagi phirep lei haidi ain kaina sanglakiba Myanmar National kunga tarwadu leba anigi leiriba protocol singakna mari leinaba authority singa paw phaunaraba matungda maramda halankibani haidi Manipur gi Lalhoulub singna Starlink sijinai haiba amukasu Elon Musk na yakidre Manipur gi Lalhoulub sing amasung police tagi phangba source ki matungina The Guardian na Manipur da internet sijinabagi dama Starlink sijinai haina phonglokhiba report adu amukasu SpaceX ki mapu Elon Musk na yakidre haina mahaki X na phongdorakle Elon Musk na mahaki X ta India gi oina sijinagadaba Starlink satellite beam sing muthalaga thammi aduga mamang da su sungtok tawkhiba leitre haina phongdokre Elon Musk amasung Starlink India da license pidaba SpaceX ki device Starlink ase internet thingjinba amadi mobile shutdown tawba matamda sijinai haibasi yakidre The Guardian na Lalhoulub singi amadi police ki source singi matungina irang thokliba Manipur da militant group singda Starlink sijinai haibaga report ama phonglakpadagi Elon Musk na mahaki wafam asi sengdokpaga loinana phongdorakhabini haina su Hindustan Times na report tawri